Online Manipuri nungthili pau yengbiriwa pumnamak puthoi laisramna khurumjari ahanbada maruiba pau news tagi lokhojarake Kuki diaries sing asi muthatri fawa khongjang changsin khigani Maheswar thongnaujam Kuki diaries sing na afaba makhalgi khulai paiduna landaragli basigi mayokta India pumba ama toina leptuna laibak kasidagi Kuki diaries sing asibu muthatnaba hotnabagi matam hele haina RPI athawalegi National Secretary Maheswar thongnaujamna phongdokre Wafam Singrang New Delhi ki Jantar Mantar da pangthokhiba Safe India haiba pandam da changsinba hokhiba wafam khongjang da phongdokhibani ekar kuntra da tharamba popi singyan thatpaga loinana popi tharamba mioi mari fagatkre Manipur lengang na chatharakpa war on drug ki khongjang gi matung ina hokiba December 3 amadi 3 kilona ba hingda Manipur police na Ukhrul district ki manung chanba Khamason range ki mioi mari popi tharambaga mari lenana fagatpangam le hairi Police na kangnaba pau ama fangbagi matung ina hariba mafam aduda chatuna yengsiluba matamda lam ekar kuntra da popi pambi sing pak sana tharamba thengnaki popi tharambaga mari lenana faraba mioi mari adudi paimi ramsak kungataret Laichan Simrek Nifugamapan Kapangkhui Kasim Kungataret Amadi Yatai SB Kunganitoini Hairi Faraba Mioi Mari Adudagi Police na Airgun Nongmai Amaga Thang Amasupagapangam Ki Hairi Nakalamaram da Hokiba December Tareta Manipur Police Forest Department Amadi Executive Magistrate Yawakangbu Amana Mao Police na Konba Pungdong da Drive Chathaduna Mafamadugi Lam Acre Amada Tharamba Popi Pambi Singyan Thattuna Manghankre Hairi Nauna Semkiba Kuki Jo Council ki Ahanba General Body Mifam Sadar Hills ki a small non village da pangthokre mifam asida tongan ba Kuki Jogi tribe amasung INP organization singi mute sinba delegate drama henbana sarugyaki Committee on Tribal Unity Sadar Hills na sinduna pangthokiba mifam asida Kuki Jo community na taliba dimana si fangnaba apunba khongjang changsin minabagi tangai fadaba lai haiba wafam sing phongdokre mifam asina Kuki Jo sing na mapung oina khundaba district sing da rally pangthoktuna central government na hojik chathariba parliament gi ningtham mifam da Kuki Jogi separate administration na traga legislature laiba union territory ama semnabagi demand hena council hannaba waref lawkre Kuki Jo council ki mifam asina chahi anirom sujillaklaba irang asida Kuki Jo community na mayong nariba khudongchadaba sing amasung makoi ya apamba demand sing Manipur na tana awangnongpo state singi chief minister khudingma unaduna khangannaba waref lawkre asigumba awangnongpo state singi Chief Minister Singh unaduna wari sanaba asina Kuki Jo community na taliba dimana sigi political oiba khongpham hena mapangal hapkatpa ngamgani amadi kari marangi Kuki Jo Singh na khongjang kangsilibano haiba adu khanghanbada sumateng oigani mifam aduna Manipur sarkar gi maikaidagi Imphal dagi Kangpokpi fawraga Senapati amadi Imphal dagi Bisnupur fawraga Churchanpur fawa bus chelhannaba khongthang amala kholakhibabu akanba mawongda condemn tawkre mifam aduda sarugya akiba Kuki Jo council gi chairman Helin Thanglet Wi-Fi gi maikaidagi Kuki Jo gi marakta apunba pangal sagat ngamlaba matamda mapung phaba political mihut puthokpa ngamgani masigidamak Kuki Jo council na sinduna laibak sinba thongna Kuki Jo gi demand khanghanaba rally ama pangthokadoriba asina Kuki Jo myam singi apunba pangal sagatnabagi platform amasu oiragani maram asina Kuki Jo gi myam khudingmakna laibak sinba thongna pangthokadoriba rally asida soidana sarugyabiu council asida Kuki Jo gi tribe khudingmakki mihut sing INP organization sing pumnamak konsenduna governing council da yawhale Masiga loinana tribe khudingmakki mihut ani yawba executive committee ama sembaga loinana INP na council gi thabak thorom sing guide tawgani handak pangthokadoriba Kuki Jo council gi rally asi itihasik oiba chawba rally ama oigani khongjang asina Kuki Jo community na taliba separate administration gi demand asi hena council hanbangamgani council asina Kuki Jo gi khongjang asi manglomda pukhatpa ngamnaba karam balalon sing paikhat kadagi haiba adu sem saduna lei matang matam hek chabaga lokhopam thokpa thabak khudingma lokhotkani athuba matamda Kuki Jo mayamgi nationwide rally gi matam lauthoklagani hairi Pumnei union na Pumnei gi apex social organization sing amadi frontal body singa khanarba matung mamangda NHM GPRN ansam amadi na government union da mating pidaba haiba phirep ama lokhiba du handokre NHN ansam amasung NWU gi mathakta mateng pidaba haiba firef handokpagi warevasi haukiba December 3 ta Pumnei union gi office ta pangthokiba apunba mifam amana laukibani mifam aduda union asigi executive council advisor sing assembly affairs frontal organization sing amadi journal organization sing sarugyaki Pumnei union gi cherol amada December 3 ki mifam aduna kupna khanarba matungda mamangda NHN GPRN union gi marakta intimate order Thokiba adugi paukhum oina union na NHN ansam amasung
NWUꯗ ꯃꯇꯦꯡ ꯄꯤꯗꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯀꯌꯥ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯇꯨꯡꯗ ꯅꯥꯒꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯅꯥꯒꯥ ꯍꯣꯍꯣ, NSF, GNF, NPO ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯈꯟꯅꯈꯤ꯫ ꯂꯨꯞꯁꯤꯡ ꯑꯁꯤꯅ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯄꯨꯔꯨꯜ ꯑꯇꯣꯡꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯥꯏ ꯅꯥꯒꯥ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟ ꯅꯝꯕꯔ 4 ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯟꯗꯣꯛꯅꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯇꯨꯡꯗ ꯅꯥꯒꯥ ꯈꯨꯟꯅꯥꯏꯒꯤ ꯌꯥꯏꯐꯅꯕ ꯑꯃꯁꯨꯡ ꯏꯟꯇꯔꯦꯁꯇ NACN ꯑꯃꯁꯨꯡ ꯅꯥꯒꯥ ꯂꯨꯞ ꯑꯅꯤꯗ ꯃꯇꯦꯡ ꯄꯥꯡꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯑꯄꯨꯟꯕ ꯁꯥꯒꯠꯅꯕ, ꯑꯃꯒ ꯑꯃꯒ ꯅꯥꯒꯥꯁꯤꯡꯒꯤ ꯍꯛꯀꯤꯗꯃꯛ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯈꯜꯗ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯕꯗ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯑꯃꯒ ꯑꯃꯒ ꯁꯛꯈꯪꯅꯗꯨꯅ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫